लौखनबा नुमिदांगी मतमदा कर्फ्यू थमजिनखरे चुराचांदपुर मियामना लाइंगा की ऑर्डर असी ngakni chatnaba khangalakle मियाम की मरक्ता नुंगसिनदनबा वारोल फोंगदोकपा मियोइसिंगी मथक्ता पुलिसना थिनथबा तौदना SUO MOTU एक्शन लौखनबा सुप्रीम कोर्ट ना खंगनखरे विद्या मिसी गमरी लेना सेम की JAC ना लुचिंगदना निंगथौ खोंग कैथेलदा मसिंग यामलबा मियामना लंबी थिंगदुना खोंजंग चथखरे अमदी अपिक पफुरुप सिंह योट सिंगनबा होनरकपा अमदी ngमखैदा सिंगनरकपगी मायोक्ता यूनाइटेड कमिटी मणिपुर UCM ना चपचाना लेपकने हारे IS News में दाबीर बपुम नमक पुहान मक्तदा मोनिका मयेंगबम तराम ऑक्चरी COVID-19 दिग नाक्थोक नब खुत्तोइन हांबियु हैंड सैनिटाइजर सिजनबियु मास्क उपियु फिट तरुक डिस्टेंस थंबियु यारिब मखै वैक्सीन डोज सुन कापथोकपियु चेक्शन बहाबिसना पुम नमक याफबने हौजिक पाउसन ओन पिसरे Chief Minister Nongthomam Birengi Churachandpur Khongchat ke mangoinana Churachandpur da oirakliba hingsa gi thodok na maram oiraga Churachandpur district da CRPC ki section 144 thambaga loinana khodak tagi internet service thingzin khraba matung ngarang tagi hauna Churachandpur headquarters da numidangi matam da curfew thamjin khre hojik oirakliba phibama se yenglaga Makhatana Pam the Bathodok Toktanaba district Asigi, magistrate Nam Tokiba order Amagi Matung Ina, Numidang Wairam Pungmanga, the Ayuk Pungmanga Fauba curfew Lao Tokre, Hariba order a say, Makataba order Amatokba Fauba Chatnagani, Churachandpurgi Miamna, Langaki order a say, Ngakna Chatnabakangalagli. Singthaningai oiba khongthang amada leibak miyam gi marakta nungsinada ba warol phongdokpa mioi singi mathakta kanagumba amana complaint tawrakpa matamda madu police na thinthaba tawdana su motu action laukhatnaba Supreme Court na state singda khangankhre Supreme Court ki justices KM Joseph amade BV Nagaratna ani gi bench na khangalakhiba gi matung ina lining lysol gi khenaba thamdana hariba su motu FIRC registered taugadabani hariba thausilasi maruoina India gi secular nation ama oibagi masakado ngaknabani hari Supreme Court lebak asida hate speech ki case kaya lairiba asigi matangda nungnangba phongdokli lining lysol amadi jad bijad khaiduna miyamda tabada hangoiba irang thokpa yaba warol phongdok pasing logi matung ina court ta puthokadabani kanagumba officer police officer amana hariba order ase mapung fana pangthok pangamdrabadi court ki order ase bu indabani haina lawgani hari Haukiba April ge tang kunithoi da Imphal West ki thangmaiban hijam dewan laikai da thauri yanduna laikidabani haiba RK ningo laishram ongbi vidya misi gamari lenena sem kiba JAC na lochingduna misi asigi achumba wayen PBU haiba dabi tawraduna ngasi ningthau khong kaithel da maseng yamlaba miyam haurakuna lambi thingbagi khongjang chathakre miyam aduna tungda Minister Govindas Konthaujamgi ningthau khong da leiba yumda su thomjinki JAC gi lochingba singa Minister Masaga unaduna wari sanaki ngasigi miyam aduna bidyagi misi yaningde mihat padandi piu haibana chingba kholaw ke asulawki pau amagi matung ina misi asigi matang da sem ki JAC gi mioi khara police na phare haiba wahaudagi ngasigi irang adu kan khalaki bani hari police na irang adu control toraba matung JAC gi lochingba singa Minister Govindas Konthaujamga wari sanahan ki wari sanaba aduda minister gi maigedagi miyamna mob justice tawpitanaba amadi ban blockade na chingba tawbinanaba appeal torak pagaloinana misi asida chenari ba mioi sing logi matung ina chairak pigani haibagi thazaba pirakre hari Apik Pafurup Singh Yotsin Bagi Mahutta Yokatnaba Honase Haina Manipur United Committee Manipur UCM gi President Joy Chandra Konthaujam na phongdokre ngasi Imphal East ki manung chen leiba Thayong village ta pangthokiba First Thayongkom village cultural meet ki thoram gamari lenena athauba mithungi athoiba mithungi warol piraduna
wafam asi Joy Chandra Konthozam na phongdokhibani tharom asi kom Union Manipur amasung Thayong Village Authority na sinduna our culture our identity haiba theme da pangthokibani maduda kom Union Manipur ge advisor S Maiba President S Ahaukom amadi Thayong Kom Village ki Village Chief M Achungna athoy mitung oina sarukya ki tharom aduga mari lenena Thanyong khulgi manung chanalaiba Thanyon khunau Thanyong khonyai amadi khunjau gi khunja singna kom nat kyoiba isai jagoi na chingbu su utki Joy Chandra Konthozamna makha tarduna lamdamasida kondaminariba furup kharana furup macha singbu yotchina bahotnariba si masigi mayokta UCM na chapchana thengnagani ningthau palingai haktaki ipa ipu singna furup macha singaloina punna hingminana ba hotnadana lakli isagi furup kannaba amadi malemda saktakna ba hotnabada isagi phijet chakchet amadi chatnabi ngakpu mathau tai piklaba kom furup ki damak UCM na angam mating pangani loinana lamdam asigi furup singda amadi ngam khaida singnarak pa khudingmak thingnanaba matam khudingmak ta sem sadana ledi haike na haiba jaga sidare natraga sarkana madu yaudare hairagasu haiba sales sing ado koina hangaga thambani na gomi na madu pubiraga darka leba document sing purga laga aiko United Committee Manipur da sinaraga aiko na mu kuthangda dum dirpa yagani haibse asigi information da thamjari aiko Manipur gi apun masakam kaida na hona ba Manipur gi fai puna thambira mangang khoi kaida na hona ba haibse aiko gi lengdra ba pandamni aiko iramdam asida leiri ba puru khudingma afik achauba aiko amata oina layau sida saminadana thaminadana lei Manipur gi apunbugi saktam kaidana thambibise aiko punamaki wakaloni Manipur ama siembada Manipur ama sagatbada kom furup yaudana Manipur ama oiba yaroi karigumba kanda kom furup singi oiba tawdari yadraba thabak karigumba leiragasu haibiro aiko sungsoi soidana aksage awat apa aiko hangjege haibido asigi information thamjari Tengnopol District ki manung chanalaiba Kwatha Village lamkhaida tampak ta base tawba lalholup amagi miyoi khara leire haiba pau ama fangbadagi ngarang CDO Special Unit khabai soi amadi 20 Assam Rifles ki apun makangbu amana mapham atuda changshinduna thiba humbagi thabak chathabada RPF PLA gi kadar ama ngarang numidang waram pung mangarom tabada phagat pangam khre pharaba misak adudi ningombam yaimungba sing Elias Pumba Elias Ingel chahi kontrag mari apokpa and Ibotombi Singh Imphal East District ki khongman mayai lekai dagi ni haire pharaba miyoi adu kumjali singani ahumda lup asigi jeriba Minority Affairs ki Director ni haiba nauba kauba amagi khuthangda party sida changlaba matung Chandel District ki sajik tampakta basic military training fangduna kakching khunau dagi self styled Lieutenant Colonel Amuchau kauba amagi makhada thabak tawbani haiba police na wahang pahangda khangbangam khi haina police tagi phangba paw asen haire loinana mahak Manipur galona ba Myanmar gi ngamkhaida security personnel singe chathok chachin amadi Kwatha area da lambi thongi phibam yengba lakpada phaba ngamkibani makha taba ain gi oiba thabak laukhatna ba More police station kre haire Maitei Puarida Mayek Lana Yek to Nalehoragadaba, Manipur Wangmada, Ahanba Oina, Tripuragi, Gauranagar, Kwaida, Hayeng Nupilan, Ningsing Mitam Maikum Hangdoknaba, All Manipur United Clubs Organization, Amukogi President, PH Nando Luangna Luchingba, Amukogi team Amangasi, Tripuragi Damak, Imphal Tadokre. Hayeng Tripuragi, Gauranagarda, Pangtokadaba Thoram Amada, Amukogi President PH Nando Luangna, Mitam Asi Maikum Hangdokadori, Manipuri Literary and Cultural Forum, Tripura Amadi, All Manipur United Clubs Organization Amuko Anina Punna Sinduna, Bangladesh ke, Bisgon Border Gathangana Laiba, Koyai Maite Kul, Gauranagarda, Kinba Nupilan Gimitamasi, Amukogi President Pairojam Nando Luangna, Maikum Hangdoktuna, Miam na Kutsinagani. Tharamadu Nupilan Observation Committee ki convener Khoisnam Birolana preside tawgani tharam asida Manipur amadi Tripura gi akhanaba masak naiba miyoi kaya susarug yagani tharam asida maitei gi nat ki oiba isai amasung jagoi gi tharam su pangthokani kumjal isingam ga chamapan kunthra mapan gi Nupilan ngasi fawba palan tawduna lakli pidam ningai oireba matam adugi ima singi thauna lingjil amadi ireiba kidamak kathokpa siba ki daba
namthabiba kayagi mayokta lepiduna ngasigi khunai longi masak lepiramba adubu aikhoina awangba thakta ikai khumnaba uchari lamdam asigi miyamna angamba thakta mateng pangbi badagi asigumlaba Manipur Women's War Memorial Statue ase Tripura gi Gauranagar khwaida semgat sagatchaba ngamlibani pumnamak asigi credit ase Manipur miyam gini Laiba ki luraba tanfamda nupi singna chang thoktuna lantheng kaya changshiliba asimakna ngasigi khunaina mating laina ngasi fawba khuling libani khenaba kaya thadoktuna amatta oiba luching lichingna iramdam ngakminnaba haiba asi yamna maru oiba amani aikhoi punna lepminnarasi haina amukon hairi Jawahar Navodaya Vidyalaya JNV da class 6 ta ming channabagidamak ngasi Tamenglong amadi None district su entrance examination ingna chikna mai pakna pangthokre Tamenglong gi oina JNV duigailong da candidate jahum yangkai mangana apply tawrakhibagi manungda candidate chani yangkai na sarukya ki None center gi oina punna candidate chani humdra tarukna apply tawrakpada chamaga humphunipa na sarukya ki hari Nganu ka nga huran ba misak ama lilong police ki kangbu amana fagat kre faraba mi adudi MD Yunus Khan chahi kun apok palai kidraba MV Asatula lilong Hauraibi turel ahan bidagi ni haide ngase nong ngalam dai pung ahum tabada MD Amjad Khan chahi ni fumanga apok palai kidraba Nazir Ali gi lilong chingjau da leiba farm dagi nganu ka nga khara huran kre haiba police ta complaint ama lakpadagi MD Yunus Khan gi yumda thiba humbagi thapak chathabada nganu ka nga sing aduga loinana Huran bagi tabak asi chatabada sizinaba A-Star car registration number MN01G3397 amayauna fagat pangam kibani hari. Ngasi ayuk wangu tera mayay laikay ge mamang namlam lakonda sanaw laba ama siduna leidame Sanasi madaw karamna amadi kari laina na sidi bano haiba si asing baghangdok na ba lainga ki mari lena ba singi pugning jingshilagli Wangu Gram Panchayat Ward number 3 dagi sanasam Bidya Sagar kauba amana asigumba sasan kaya sirakpadagi mangjawnana kalhawnaba lamdam asida laukhat payaba section thaurang laukhat piyu haina appeal tawrakli Hojik paugi marak thatna ten break amatang lauminase Pradhan Mantri Kausal Vikas Yojana PMKVY 4.0 scheme gi makhada hang dyer lang machu sangbagi free training pizagadori akaknaba sit masingni ahan balakpa miyoi singda hena khudong chabasu pizagani leifam gi khudong chabasu pizari akuppa marol gidamak lengsin biraksi KB Philanthropy 5 khabam lamkhai Mantri Pukhi mobile number 8732017957 amadi 8794275386 da contact tobiraknaba nisinjai Break matungda mayamu taram nokchari makata pauda Haukiba pung kun Maria seda India da nauna miyoi lising tare cha mayang kai taru COVID positive oiba thengnaki laina asna maram oiraga miyoi kun manga laikide fagalapaki chang cha da marfudrani pan 10 tare sino da leiri apun ma confirm case na koti mari lakni fumapan lising kunthra mapan chamanga tara manga yaukre active case masing lising Yangkai mathoi chahum tara marida hantharakhre laina asna maram orga laikidaba apun mamigi masingna lak manga lising kontra mathoi chamanga supnani pan sukre laina asdagi naba phoduna discharge tawkhiba apun mamigi masingna koti mari lak ni fuhumdoi lising yangkai taruk chatruk marfudra humdoi yaukre laina asdagi ngak thoknaba vaccine kap thokiba apun mamigi masingna koti chani kun lak humpu taruk lising humpu humdoi henkre Maling na COVID lachet na khwadig hena sokala balibak singi manungda USA na ahanba India na ani suba amadi France na suba da lady awang ng pok state singi na Assam na ahanba Mizoram na ani suba amadi Manipur na suba da lady Department of Dance and Music Manipur University na sinuna World Dance Day gi thoram ngasi Department na sigi hall da pangthokre thoram aduda Manipur University gi VC Professor Endo Kendra Singh na Chief Guest School of Humanities MU gi Professor and aduna Devi Dean na
Guest of Honor amadi Head Dance and Music Department MU gi Dr. P. Lilabati Devi na President oina sarugya Thoram aduda Professor N. Lokendra Singh na hai Manipuri dance asi hena mapung fana Chaukat hanabagi damag jagoi haiba khaknatana Hindi amadi English lon chumna ngangba ngamba mathautai Masina mapalam gi miyamda Manipuri jagoi bu masak takpada yamna chauna Thaudang Logani, Manipur gi Layoi Kraba Jagoi gi Oja, Amubi Gumba Saknaidaba Oja Singi, Likun Liduna, Research Tomusu Yam Natangai Fadi Hainasu Makataki, Toramaduda Dr. P. Lilabati Devi Hai, Department Asigi Oja Amadi, Mahiroi Kaya, State Amadi, National Gitakta Award Fangba. Ngamkiba Kaknatana, India gi Uang Madagi, Lakpa Mahiroi Kaya su Department Asida PhD Pankre Loinana. Research tauba masung mahiroi oina department asida leidiba asimak yamna chauthok taningai ni matung tarakpada Manipur State Kala Academy na sinduna pangthokliba solo dance festival da MU gi mahut sinduna saruk yagadoriba Devina Wahengbam na oja singda ngamjaba khudol pot tamki Nasinong mo yoy ba ay nga sagi pa upizari. Ngasi Manipur da khwadagi saki bagi chang asi Celsius degree kontra mathoy dasmik ama oiki khwadagi ing bagi chang na Celsius degree taratare dasmik taruk oiki nungsit da yawba ising manil gi chang na ayukta chada marfudara amadi nungthitana chada konmapan oiki aroibada maroiba pau Churachandpur da irang laksenaba numidangi matamda curfew thamjan kre Churachandpur miyamna lengaki order singak na chetnaba khangalagli Miyam gi marakta nungsinanaba warol phangtok pamiyoy singi mathakta police na thinthaba tawdana sumo to action lawkhatnaba Supreme Court na khankhre Vidya Misiga Mari Lena Sem Kiba JSC na Luchingduna Ningtau Kong Kaitielda Masing Yam Lamamiamna Lambi Tingduna Kongjang Jachakare Amade Apikpa Furup Singh Yotsin na bahot narakpa amade ngam khaida Singh narakpa gimayokta United Committee Manipur UCM na chapchana lep kani hari Howji ki oina day IS News episode pao matas de losin jare